Arambai News Guwahati da Manipuri Pau Tabiriwasingbu Ihan Hanbamaktada Chingangbam Sujitra Ranina Kurumjari Hauzik Ngasigi Samlapa Mariba Pau Sing Lobirasi Assam Police ki SI Lobagi Parikyada Question Paper Leak Oikibagi Handaki Wathogasi Tintrok Tanbada Lin Thorakpagi Pibam Oirakli Phamnaiba Kayatanatana Politician Kayasu Chenarakpagi Pibam da Lakli Assam gi Hanagi DIG Oiramba PK Datta Wathog Asigi Kingpin ni Hairakli Ganeshguri da laiba mahaki hotel Bhargav Granda CID gi khutpu amana wathok asiga mari lenana ngasi ayuk anganbadagi hauna thihumba chathaki maroina hotel asida question paper leak oibaga mari lenaba thong kya chatharambagi khudam phangbangamki mahaki Guwahati da laiba hotel ahum haibadi Bhargav Grand tanatana Bhargav Inn amadi Bhargav Lodge tasu thihumba chathaki Silchar gi Taligram Chabagan asisu PK Dattagini masi lambiga lisingamaga chamrina konba Chabagani Bagan asigi manungda achoba banglo amasu leiri banglo asidasu handakta mahak numit tarani hena leiramki hairi PK Dattagi Chabagan anisui hairi Hanagi DIG asigi mayumdagi sana keji nipan sel amadi chechang kyasu phangbangamki Maki maming amadi atopa sazinaba maming kayada ahenba maral matum kaya amasu lay hairi. Aduda sunatana Bishwanath Chariyalida maki oil pump ama amasung Dribugarda achoba flat amasu layri. DIG amana asumna lantum kaya paikhatlamba si irai laina loba yadri. Adubu PK Datta CID laklagani haiba pau phangbadagi mangjungnana lotkre. Delhi da lotlamba yabagi oithokpa layri. Nakalamaromda Masabu BJP Luchingbani Haizaba Debon Deka Kauba Mioi Amasu Wathok Asida Kanna Chenarakli. Hairiba Debon Deka si Chahi Kharagi Mamangda Assam Nikhankiba Sarada Chit Fund gi Wathokta Chenaba Mioine. Hauzik Lurakliba Sina Debon Deka ga Kuldip Rajbangsiga su Mari Leinei Hairakliba Sine. Hairiba Kuldip Rajbangsi asi Nava Nirman Bharat Kauba Scheme Amagi Assam State ki President Mahaki Mataktadi Police na wahang pahong chathab haukre aduga Debon Deka sisu hauzik mirot oikre hauzik fawda wathoga siga mari linana mioi taret phakre Assam Public Service Commission APSC gi wathok asidagi hena chauromgani khanarakliba Assam Police ki SI lobagi wathok ase Assam Congress ki oinadi election mayagi achoba khulai ama oina sijinarakli Congress ki State President Oriba Ripun Borana wathogasi Kesabdhamdagi RSS na planning toroga thokhanbani hairakhi Assam Police ta RSS ki mioising changhanabagi thorangni masi CID na inquiry tohalagata loishinba yaroi hena awangba thakta inquiry tohangadabani hainasu dabi torakli Assam gi rajniti da regional party kaya sembagi laichat ama kanna sandorakli Asu amadi AJYCP na anuba regional political party AJP sem khrabagi matung Krisak Mukti Sangram Samiti nasu nongmanni sigi manungda anuba political party amagi maming lauthoklagani haina matam thakrabagi matung Assam gi travel sanganasu anuba political party ama semlagani haina amuk lauthorakre Masigi matangda akupa marol hauzik phawba chapchana khangbangamdri adubu nongmanini asigi matungda de tribal party asigi mamingsu taba phanglagani Adubo Assamda anuba political party kya thorokliba asigi matangda state asigi naharol singi heartthrob oiriba saisakpa Jubin Gaki anuba wangang ama pushilakpa yari Assamgi anti-car protesta naharol singa punna lambi lamjangdo thoktuna lauminakhiba Jubin Gak ngasidi ka panbada yalhainare Mahakna Mumbai dagi halakpada Assamgi scenario asi pungon olamki phongdorakhi Anuba political party semliba singasi pham pamba khaktagini mikhalgi damak mahak amukhana isai saklaroi hainasu pendana phongdorakre COVID-19 positive oibadagi Guwahati gi JMC Hospital da laying duna lairiba Assam gi hanagi CM Tarun Gogoi gi hakchang ngasi ikhang khanghodana phibam lusilakpadagi ICU da amuk pusinkhre Oxygen level hantharakpadagi ICU da pusinkhebani Mahaki machanupa MP su oiriba Gaurav Gogoi yamna thunamak Guwahati da thunglaragani Air ambulance ta Tarun Gogoi bu Delhi da punanabagi khanaraba yai adubu machanupa Gaurav Gogoi Guwahati da thunglaraba matungda ta tangdangba warip logani hairi Nakalamaromda Assam gi Health Minister Himanta Biswa Sarma su GMC da chatuna Tarun Gogoi gi hakchangi phibam yengsinkhre
ngasi maifana chatharakpa imalon kanbagi humudra mapan suba awareness campaign Ram Prasad Pur Dholaida All Assam Manipuri Meira Paibi Coordination Committee Dholai branch ka sinduna pangthokre campaign asida Bimola Rajkumari Miton Sharma Jyoti Sharma Seram Herazit A Lily CH Nabukumar amadi RK Sanatombana daista famladuna campaign asiga mari lenana maruiba wafam kaya phongdokhi Manipur ki kai khumna zariba MP RK Ranjan amadi ningthau lesemba sana jawbana Manipuri loan bu Assam lenga ki official loan oina sakhang binaba thamoi sengna hona bikiba aduna maram oiraga loan asibu loksin bidriba fawba angamba mateng panglakani haibagi thajabasu mifam asina phongdokhi ngasigi campaign asida nongin NGO gi chairman Chingakham Biswajit amasong Ananta Singh na chingba yauna miyoi kyana su saruk yakhi Assam Manipuri Maina Paibi Apun Balup ki lamjing makhada Joypur Mangalpur Maira Paibi loop semkhre Anoba Maira loop asida Wahengbam Mina Kumari na president TH Joya Sakina vice president amadi TH Chandramalana secretary oina khanki Associate official loan ohenbagi changsiliba khongjang asi mapung phana sogatkani haibagi phirepsu anoba loop asina lawki ngasi so indigenous Manipuri people hailakandi Assam na sinduna Assam lenga ki 3 language formula gi mathakta yaningdaba phongdoktuna Lala municipal board ki Bir Tikendrajit rotta leiba Laipubam Hari Chandra Banerjee gi Hari Mandir da Lala ward number 3 amadi manga gi nupa amadi nupi lup anina punna khusamnaduna postcard campaign ama pangthokre campaign thoramasida P Hirachandra, Chingangbam Birjit, Nongthongbam Smarnajit, Nongthombam Ongbi Binodini, Laipubam Ongbi Kundolata Amadi Binoina Chingbana Wangangki. Manipura Ministry reshuffle tawbagi matangda matam sangna ngangnarakpa du ngasidi itha thajadana chingnaramba amadi chenaramba kaya nathairamlaga CM N Birena maki ministry hongdok hongjin tawkhre ngarang ahinga thengba fawbada minister khara resign tawbagi wari lakhibaga loinana anoba minister khara wasak lownanaba hotnabagi wari su lakhi adubu charangna ngainaramba kaya du kokhaladuna ngasi BJP gi MLA ahum amadi Congress tagi BJP da changlakhraba aduga haujikna ex MLA oina leiriba mioi ani yauna punna mioi manga ngasi dungthil puma mu tabada cabinet minister oina wasak lawkhre Manipur ki governor Dr. Najma Heptulana SOP ngakna wasak lohanki ngasi wasak lawkhraba BJP gi MLA ahum adudi Yai School Kendra gi MLA TH Satyabarta Lamsang Kendra gi S Rajen amasung Thalon Kendra gi Vunjagin Walte aduga Congress tagi BJP da changlakhraba ex MLA ani haivadi Wangkai Kendra gi O Henry amadi Wangoi gi MLA O Lukhoini ngasi punna minister taruk asina Nauna losak lawkhrabagi wafam leirambani adubu lemhoriba ama asidi pangthokadoriba by election asi loiriba matung wasak logani hairi ngasigi reshuffle asigi mangoinana hanagi cabinet minister oiramlaba masak nairba minister taruk minister famdagi lawthokre hariba pham lawthokraba minister sing adudi BJP dagi karakhiba education minister TH Radhesyam social welfare minister Nemcha Kipjen agriculture minister V Hankhalian aduga NPP dagi karakhiba health minister L Jentakumar fisheries minister N Kaisi loinana N Birena Luchingba lengak asina haurakpadagi hauna alliance tawduna lakhiba LJP dagi karakhiba amatangaraba mihut Cap and PD Minister Karam Shyamni. Reshuffle ki matungda irang thorakpa haibasidi masana tabani adubu handaki Manipur gi reshuffle tawbagi thong asigi matungda karamba ithak ipom haurakpa tambangamdri maramdi political party su yami chongsilakpa chongthokhibagi warisu leiri Lona thupna kem sanaduna lalong yatnari maroina BJP amadi NPP gi MLA singni yamna warong naribasi Cheragasida all Manipur Nupi Marup Amadi Thado in P General Headquarters na Manipur gi amatangarbi Nupi Minister Nemcha Kipjenbo Cabinet tagi lawthokpa sida yamna kanna yaningdaba phongdorakpaga loinana Cabinet ta mahakpu amukhanna pushinnabasu dabi tawrakre
आसामदा हौरिबा मणिपुरी लोनगी इहौ असिबु थवाई हक्चांग यावना सौगतलदुना यामनमक कन्ना तक्सिनबा अमदी हाइजरुबा तौदना मसाना खंगना मणिपुरगी एमपी सिंगना सौगतपिरखली मणिपुरी लोनबु आसामगी एसोसिएट ऑफिशियल लोन ओइहन्नबा राज्य सभागी एमपी सु ओइरिबा मणिपुरगी निंगथौ लैसेंबा सनाजावबना आसामगी सीएम सर्बानंद सोनोवालदा अइबा चेरोल अमा थारखरे आसामदा खुंदारिबा मणिपुरी सिंगना मतम सांगना तांदुना लाक्लिबा वाकत असी मपुंग फानबिरबदी आसामदा खुंदारिबा मणिपुरी सिंगता नतना मालेमगी अतै मफम सिंगदा खुंदारिबा मणिपुरी सिंगनासो आसाम लेंगाकपो गमखै लेतना थागतलगनी मसिना आसामदा खुंदारिबा मणिपुरी सिंगी आइडेंटिटी हिस्ट्री अमदी ट्रेडिशन मतम पुंबदा ngaktuna thambangam लोइनना आसाम अमदी मणिपुर अनिगी पुवारीगी मरीसु हेना चेसिलहनबा अमदी नुंगसिनबा ngamhallagani hainasu cherol asida palli mato somna mp leisemba sanajaubana assamgi manipuri miyamgi damak thamoi sengna khanbibagi damak maifagi president seram herajetna assam miyamgi khwaidagi chokthokchaningai ni hairakhibaga loinana thagatpasu phongdorakre मणिपुरगी इनिंगथौ असिना मरोइना आसामदा लैरिबा माकी नुंगसिजरबा मणिपुरी मियामबु उननबगीदमक यामना थुना आसामदा लाक्लगनी अमदी आसामगी सीएमदा मसामकना तक्सिनगनी हाइना सोशल मीडियादसु फोंदोरखरे निंगसिंगबा याई हंदकता मणिपुरगी लोकसभागी एमपी डॉक्टर आर.के. रंजनसु पार्लियामेंट हाउस की मीटिंग चिंगसिलदुना आसामदा एपीएससी न लौवा परीक्षासिंगदा मणिपुरीबु सब्जेक्ट अमोइना यावहनबिनाबा अमसोंग मणिपुरी लोनबु स्टेट असिगी एसोसिएट लैंग्वेज अमो ओइना चलहनबा हंदकता हाइख्रबने PLA की निफुनिथोई सुबह मपो कुमोनगा मरी लेना RPF की प्रेसिडेंट इरेंगबम चाउरेनना मणिपुर मियामदा पाउजेल पीरदुना मणिपुर की यावल इहौदा थवाइना पोंथा पीख्रबा अथौबा अथौबिसिंगी मफमदा प्रेसिडेंट असिना कोकनोना इकाइखुमनब उलखी अमदी कोविड लाइचर असिना अखोई मियामदा पिरकलिबा अवाबा चेथें कया असिदा थमोई सोकना नुंगाइतबा फोंदोरखिबगा लोइनना लाइचर असिना नाहनख्रबा इमुंगसिंगी अवाबदसु सरुक याजरी हाइना फोंदोरखरे आसाम कोविड-19 की अपुनब कन्फर्म केस मसिंग लाग लिसिंग हुमफुमदोई चमरी मरफुतरामाथोई सिउख्रे लिसिंग कुंथ्रागा चामगा मरफुनिथोइना एक्टिव ओइरी ngasi आसामदा मियोई तरामाथोई कोविड नंबर मोइदुना लैखिदबगा लोइनना अपुनब लैखिदबगी मसिंग चट्रुक लान ख्रदुना चट्रुक सुपना निपान यौख्रे त्रिपुरादा ngasi नौना पॉजिटिव केस चमरी गा यांखै माथोई फंखिबगा लोइनना अपुनब कन्फर्म केस मसिंग लिसिंग कुलहुमदोइगा चट्रेट मरफु तरुक यौख्रे लिसिंग तरुक चौंगा यांखै माथोइना एक्टिव ओइरी ngasisu त्रिपुरादा मियोई तरेट कोविड नंबर मोइदुना लैखिदबगा लोइनना अपुनब लैखिदबगी मसिंग चनीगा यांखै तरेट यौख्रे मणिपुर ngasi अनौबा पॉजिटिव केस चामगा हुमफुमाथोई फंखिबगा लोइनना अपुनब कन्फर्म केस मसिंग लिसिंग मापन गा चौंगा कुंथ्रा तरेट यौख्रे समना लिसिंग तरा यौशिलक्ले लिसिंग अनिगा चामा सुपना तरुकना एक्टिव ओइरी लैखिदबगी मसिंग हुमफुनिथोइनी अरुणाचल प्रदेश अपुनब कन्फर्म केस मसिंग लिसिंग निपानगा चामगा कुंथ्राहुमदो यौख्रे लिसिंग अनिगा चनी तरा तरुकना एक्टिव ओइरी लैखिदबगी मसिंग तरा मरीनी नागालैंड ngasi नौना पॉजिटिव केस यांखै मापन फंखिबगा लोइनना अपुनब कन्फर्म केस मसिंग लिसिंग मंगागा चट्रेट कुंथ्रा यौख्रे लिसिंग मसुपना मरफुनिपाना एक्टिव ओइरी लैखिदबगी मसिंग तरा माथोइनी मेघालय अपुनब कन्फर्म केस मसिंग लिसिंग मरीगा चामगा हुमफुमाथो यौख्रे लिसिंग अनि सुपना हुमफुना एक्टिव ओइरी लैखिदबगी मसिंग निफुनिथोइनी अमदी मिजोराम ngasi नौना पॉजिटिव केस निफुतरुक फंखिबगा लोइनना अपुनब कन्फर्म केस मसिंग लिसिंग अमगा चट्रेट यांखै मापन यौख्रे चट्रुक हुमफु मरीना एक्टिव ओइरी लैखिदबा अमत याउद्री अमदी इंडिया ngasi gi oina hojik fawda anoba पॉजिटिव केस लिसिंग निफुतरुक का चट्रुक तरामाथोई फंख्रे मसिदा स्टेट तरामाथोई गी ngakpigani 15 gi report watli मरमसना इंडिया हौजिक फावदा कोविड-19 की टोटल पॉजिटिव केस मसिंग लाख यांखै तरेट का लिसिंग हुम्बुत्रा तरेट यौख्रे टोटल एक्टिव केस मसिंगना लाख मापन गा लिसिंग हुम्बुत्रा हुमदोइनी अमदी टोटल डेथना लिसिंग मरफुतरा माथोइगा चौंगा मरफु हुमदोइनी ngasi gi oina hौजिक फावदा कोविड नंबर मोइदुना मियोई इंडिया दा चमरीगा तरा लैखिद्रे अरोइबदा अतोपा पाउसिंगदा
China amukkasu UN Security Council da permanent member amoina India changhanbagi matangda wahang kaya hanglakhibaga loinana G4 leibaksing haibadi India, Japan, Brazil amadi Germany na UN Security Council pakthok chokthok hanabagi dabi adugi matangdasu yaningdaba phongdokhibaga loinana China gi Foreign Minister gi wangang loina UNSC reform tobagi matangda yanadaba kaya yawbaga loinana paktaknana consensus leiba watli hairakre Assam da horiba Manipuri lon gi iho amasung masigi matangda Manipur lengakna fauba lopam thokpa thodanga mari linana yamnamak tamjaningai oiba pau amo oina Tamil Nadu gi CM E Palaniswamy na Gujarat gi CM da Ahmedabad ta leiriba Tamil medium gi school thingjin bidanaba haizarakre panba yai Tamil Nadu dagi migrant tawkiba miyoi sing Tamil londa mahi tamhannabagi damak school asi hangdokpani maramaduna school asi thingjin biroidabani amadi linguistic minority singi tungi punsi ngakpi senbinaba haizarakhibaga loinana Ahmedabad ta hariba Tamil medium gi school asi run tawbada changadaba selfam punamak Tamil Nadu lengakna puthokchage hainasu CM E Palaniswamy na achetpa assurance pirakre Amadi International Film Festival of India IFFI gi yankai mathoi suba edition mathang chahi haibadi Englishingani kunmathoi gi January 13 tagina kunmari fauba Gawada pangthoklagani Festival asi chahi asigi November 10 dagina kunipan fauba pangthoknabagi lepnarurabani Film Festival asi COVID pandemic ta mideng thamlaga virtual amadi physical format ta pangthokani hairi Ngasi gi nadi Arambay News Guwahati da Manipuri pau sandokchaba matang asta loisinjabaga loinana amukkasu hanna khurumjari